Hello guys, ngasisu mayam gada makti amna nungai ba wari ma pudu ni laksari. Wari sa kamay na tawag habadu mayam tara kang birani adu di matam thinda balita na wari sa kamay na tawag habadu mayam puna tamina si mayam puna khamina si. 19 May 2019 Anjanagi mayum haibadi magi nupa mayum dagi call laki. Phone du dagi hari yam thuna noi sida lao achoba wa thok ama thokdok ama thok e haidana tamna khibal. Madugi pau du tabada yam thuna mak matam thinthaba tawdana Anjanagi family loin haiba tare ko Anjanagi yumdu da lakhibani Anjanagi mayumdu yobaga magi mapana machanupi ga kadu da changdune yenge tawe adubu lairiba fibam du da di changduna yengba phawda ngamkhide tasengna kari thawdok thoambano mapaduna machagi kadu da changbada khodi yengba ngamdana thoklakhibgi maramna karigino imung aduna aduk yamna pakhatnaribagi maram sina karigino ngasi miyamda share tawjagadoriba wari sidi Anjana Lama gi case ki matangdani wari sa kamaina tawe habadu loiba phawbada tabina haijari mayam puni khangmina se 26 April 1995 ta Nepal gi hitoda da pokhiba Anjana Lama pokpadagi horaga haiba tare emung aduda yamna kena nungsina yokcharakhibani chawrakhibani ko mahak machin manau singi manungda ahansu oi magi makhada manau pi ani amana adudagidi manau pa oigadoini ko mayamna Anjana bu yamna nungsijai yengbadasu masak mataw adum phajaba angangni mahakna class 11 kaba matamda Prachowal mahat ka thengnakhibani nupasi su yamna fai mingonda phajana amadi respect tawna loinaba misakne ko wa ngangi respect tawraga Anjana na Prachowal gi mawongdo matawdu yamna pamjarame loinana nupasina su Anjana gi mawong matawdu pamjaba haibadu oye makhoi anigi nungsi warisa marup oina hawraki habisu yarami maramdi makhoi marup oina loina rambadagi sum naksanarakduna nungsinabada on khibaduni makhoi animak yam understanding lainai amana amabu munna khangnai aduna su nungsinaba chahi ani pharaba matungda adum luhongkhibani adubu makhoi animakki imung na haiba tare relationship sa amata yaramde makhoi gi mayokta leirammi makhoi animak yamna wana makhoi gi michai tabasu taki maramdi Anjana amadi Prachowal tongan tongan ba kas ki miwai ne makhoi anina khangdaba su nate makhoi gi luhongbada kana amatana ayaba piroi yara oi haiba khangde haiba tare adubu khangde haiba nate khangadoini ko adubu animak magi imung manungna haijaduna yana ba haidana giri giri di tae adubu makhoi amata yarakhide yarakpagi mami uraktrabada makhoi anido chelaga namdana luhonglamme Prachowal gi imung manungdi luhongbadugi mayokta lepnami adubu Prachowal gi mayamba Uchwaldi makhoi anigi damakta lepirami mayamba sina makhoi ani bu fajana support tawbi athingba lehende loinana mahakna Prachowal amadi Anjana bu putho aga luhongbi badasu mating torami luhonglaba matungda makhoi ani na khanki Lalitpur da makhoi Prachowal gi family ga loinana laigani haidana khankibni Prachowal gi imungda magi mama mapa mayamba Uchwal magi nupi macha amadi nephew habatare makhoi singsi loina lay matai manausi nupasigi yumda leire haijaraba taraga su fajana loina ba kaunabadi tawbida ba habatare adum moina Anjana na makhoi gi imung aduda mari fajana lainana ba haidana plan amasu silami kaidoge habada mahakna magi manau pabu yum aduda kaurammi magi study fajana tawba ngamna ba haidana loina family ani dusu wari watai sanana ba haidana khallaga habatare luhong matung da su Prachowal gi company amada adum akhoi gi kanaba phangba thabak ama su phangjari Anjana di yumdu da adum lejei aduna masu thabak macha ama khak chawdaba akhoi gi tawsalame tawsan gi hadana khalle masi khalaga mahak magi yumdu gi manakta beauty salon ama hanglam mahak nungai ba supoklami maramdi Prachowal gi imungna mana tawba thabakta support tawbi rakhibani Prachowal na su Anjana bu yamna nungsi makhoi gi imung haiba tare hanaga yengnoruba taragadi aduki matik phaba haibadudi oireba nupa mayumgi imungna luhonglakpa matamdadi Anjana gi imung manungna su phana khandokpa hawrame makhoina su makhoi anigi relationship tubusu yarame loinana imung animak yana duna fajana chatminarame adumne yam nungaina yam phana lelami Anjana na khanbadumakta thunglamme haiba tare adubu yumgi thabak ingkhang amadi parlor senaruba matungda su mangonda matam kharadi adum phangni haba tare pibi haba tare aduna Anjana na amuka ahangba matamda akoigi ke talk video sem sira haidana khanjakhibni maramdi matam aduda misingsi TikTok ta fajana chatnaramme masa khangnaramme adumna masu
ꯐꯥꯎꯔꯛꯄ ꯌꯥꯏꯅ ꯈꯜꯂꯦꯕ ꯃꯍꯥꯛꯅ ꯈꯟꯕꯗꯨꯃꯛ ꯊꯣꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯤꯛꯇꯣꯛꯇ ꯃꯍꯥꯛ ꯑꯗꯨꯝ ꯈꯪꯅꯔꯝꯃꯤ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯐꯖꯕꯁꯨ ꯑꯣꯏꯕꯅ ꯃꯣꯗꯦꯂꯤꯡꯒꯤ ꯑꯣꯐꯔꯁꯨ ꯂꯥꯛꯑꯝꯈꯤ ꯃꯇꯝꯗꯨꯒꯤ ꯑꯣꯏꯅ ꯈꯛ ꯅꯠꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯣꯗꯦꯜ ꯑꯣꯏꯕꯁꯨ ꯄꯥꯝꯖꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯇ ꯍꯪꯂꯝꯈꯤ ꯍꯟꯗꯛꯁꯨ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯃꯥꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯛꯈꯤ ꯑꯟꯖꯅꯥꯅ ꯍꯧꯖꯤꯛ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯗꯒꯤ ꯑꯃꯗꯤ ꯃꯣꯗꯦꯂꯤꯡ ꯂꯥꯏꯟꯗ ꯐꯖꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯄ꯭ꯔꯆꯣꯜꯁꯨ ꯃꯉꯥꯏꯔꯦ ꯑꯣꯐꯤꯁ ꯀꯥꯗꯨꯅ ꯁꯦꯜ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯄꯨꯁꯤꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯝꯃꯤꯕ ꯇꯨꯡꯗ ꯍꯦꯟꯅ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯦꯄꯥꯜꯗ ꯁꯨꯝ ꯂꯩꯕꯁꯤꯅ ꯌꯥꯔꯛꯑꯣꯏ ꯀꯅꯥꯗꯥꯗ ꯍꯣꯡꯕꯅ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤꯕ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯃꯨꯡꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯨ ꯌꯥꯔꯝꯃꯦꯕ ꯀꯅꯥꯗꯥꯗ ꯁꯤꯐ ꯇꯧꯅꯕ ꯁꯤꯟꯅꯕꯗ ꯏꯃꯨꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯁꯦꯜ ꯊꯨꯝ ꯇꯨꯡꯖꯟꯅꯕꯁꯨ ꯍꯧ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯇꯨꯡꯖꯟꯕ ꯍꯧꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝꯅ ꯆꯍꯤ ꯑꯅꯤꯃꯨꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯟꯖꯅꯥꯅ ꯃꯥꯏ ꯄꯥꯔꯂꯔꯗ ꯊꯕꯛ ꯇꯧꯕꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯣꯗꯦꯂꯤꯡꯗꯨ ꯍꯥꯏꯗꯤ ꯃꯣꯗꯦꯂꯤꯡꯒꯤ ꯊꯕꯛꯇꯣ ꯐꯖꯅ ꯑꯣꯐꯔ ꯑꯗꯨꯝ ꯂꯥꯛꯂꯝꯃꯦꯕ ꯂꯣꯏꯅꯅ ꯃꯗꯨꯗꯒꯤ ꯌꯥꯝ ꯆꯥꯎꯅ ꯐꯪꯂꯛꯄ ꯁꯦꯜꯅ ꯁꯤꯟꯕ ꯂꯥꯡꯕꯁꯨ ꯂꯣꯏꯅ ꯀꯣꯟꯅꯔꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯟꯖꯅꯥꯒꯤ ꯂꯥꯏꯐꯇꯨ ꯃꯁꯥ ꯃꯇꯣꯝꯗ ꯑꯩꯈꯣꯏꯒꯤ ꯃꯪ ꯑꯃꯒꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯅꯤꯕꯨ ꯇꯥꯏꯁꯟꯅꯔꯛꯈꯤꯕꯅꯤ ꯑꯃꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯅ ꯄꯥꯝꯕꯁꯤꯡ ꯂꯣꯏꯅ ꯅꯤꯡꯕꯁꯨ ꯊꯨꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯍꯔꯥꯎꯖꯔꯤꯕꯗꯣ ꯀꯨꯏꯅ ꯆꯠꯀꯗꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤꯕ ꯄ꯭ꯔꯆꯣꯜꯒꯤ ꯏꯃꯨꯡꯅ ꯑꯟꯖꯅꯥꯕꯨ ꯅꯨꯡꯁꯤꯕ ꯍꯧꯔꯛꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯆꯣꯜꯒꯤ ꯃꯌꯥꯝꯕ ꯎꯆ꯭ꯋꯜ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯎꯆ꯭ꯋꯜꯒꯤ ꯅꯨꯄꯤꯗꯨꯅꯗꯤ ꯑꯟꯖꯅꯥꯕꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯗ꯭ꯔꯤꯕ ꯎꯆ꯭ꯋꯜꯒꯤ ꯑꯦꯔꯦꯟꯖ ꯃꯦꯔꯦꯖ ꯇꯧꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯏꯃꯨꯡꯗꯨꯒꯤ ꯀꯥꯁꯀ ꯃꯥꯟꯅꯩ ꯑꯗꯨꯕꯨ ꯑꯟꯖꯅꯥꯗꯤ ꯑꯃꯨꯛ ꯈꯦꯠꯅꯩꯌꯦ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯅꯨꯄꯤꯁꯤꯅ ꯁꯥꯎꯅꯤꯡꯕ ꯀꯂꯛꯄ ꯐꯥꯎꯕ ꯑꯗꯒꯤ ꯃꯇꯝ ꯄꯨꯝꯕꯗ ꯑꯟꯖꯅꯥꯒꯤ ꯐꯠꯇꯅꯕꯗ ꯇꯧꯕ ꯃꯤꯉꯣꯟꯗ ꯑꯣꯏꯔꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯏꯔꯥꯡꯗꯣ ꯁꯥꯒꯠꯅꯕ ꯁꯤꯜꯂꯦꯕ ꯑꯗꯨꯕꯨ ꯑꯟꯖꯅꯥꯒꯤ ꯃꯥꯌꯣꯛꯇ ꯐꯠꯇꯕ ꯇꯣꯉꯥꯟꯕ ꯃꯇꯧ ꯎꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯣ ꯑꯟꯖꯅꯥꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ ꯄꯨꯝꯅꯃꯛ ꯑꯟꯖꯅꯥꯅ ꯃꯥꯒꯤ ꯌꯨꯝꯗꯁꯨ ꯇꯝꯃꯦꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯦꯔꯦꯟꯠꯁꯅꯗꯤ ꯍꯥꯏꯔꯛꯈꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯎꯁꯜꯂꯨꯔꯅꯨ ꯍꯥꯏꯗꯅ ꯂꯣꯏꯅꯅ ꯃꯣꯏ ꯑꯅꯤꯗꯤ ꯑꯃꯨꯛ ꯀꯅꯥꯗꯥꯗ ꯍꯥꯏꯗꯤ ꯍꯣꯡꯈꯤꯗꯧꯔꯕꯅꯤꯗꯅ ꯑꯗꯨꯅ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗꯨꯒꯤꯗꯃꯛꯇ ꯑꯃꯨꯛ ꯏꯃꯨꯡ ꯈꯠꯅꯕ ꯍꯧꯅꯗꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯝꯃꯦꯕ ꯌꯨꯝꯒꯤ ꯋꯥꯗꯨꯗ ꯑꯟꯖꯅꯥꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯒ ꯃꯥꯟꯅꯔꯨꯗ꯭ꯔꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯩꯊꯣꯛꯑꯒ ꯂꯩꯔꯨꯕꯗꯨꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯁꯨꯝꯅ 19 ꯃꯦ 2019 ꯌꯧꯔꯛꯈꯤ ꯑꯟꯖꯅꯥꯒꯤ ꯏꯃꯨꯡꯗ ꯃꯅꯦꯝ ꯍꯣꯏꯗ ꯃꯥꯒꯤ ꯌꯨꯝꯗ ꯀꯣꯜ ꯂꯥꯛꯈꯤꯕꯅꯤ ꯃꯥꯒꯤ ꯃꯃꯥ ꯃꯅꯦꯝꯄꯣꯛꯅ ꯀꯣꯜ ꯇꯧꯔꯛꯄꯅꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗꯅꯤꯀꯣ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯌꯥꯝ ꯊꯨꯅ ꯂꯂꯤꯠꯄꯨꯔꯗ ꯂꯥꯛꯄꯤꯌꯨ ꯑꯆꯧꯕ ꯊꯧꯗꯣꯛ ꯑꯃ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯑꯦ ꯑꯝꯇ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯇꯝ ꯃꯥꯡꯍꯟꯕ ꯇꯧꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯊꯨꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯗꯣ ꯂꯥꯛꯈꯤꯕꯅꯤ ꯑꯟꯖꯅꯥꯒꯤ ꯌꯨꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯔꯒꯗꯤ ꯒꯥꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕ ꯃꯔꯝꯅ ꯑꯟꯖꯅꯥꯒꯤ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ 3 ꯍꯦꯟꯅ ꯆꯪꯊꯣꯛꯈ꯭ꯔꯦ ꯑꯟꯖꯅꯥ ꯍꯣꯏꯗ ꯍꯦꯛ ꯌꯧꯕꯒ ꯃꯄꯥꯟꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯒ ꯂꯩꯔꯝꯈꯤ ꯄꯨꯂꯤꯁꯁꯨ ꯇꯤꯜꯂꯒ ꯂꯩꯔꯝꯈꯤ ꯃꯈꯣꯏꯅ ꯈꯜꯂꯤ ꯀꯔꯤ ꯊꯧꯗꯣꯛꯄꯨ ꯊꯣꯛꯑꯖꯥꯠꯅꯣ ꯍꯥꯏꯗꯅ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯟꯖꯅꯥꯒꯤ ꯃꯅꯥꯎꯄꯥꯗꯣ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤꯗꯃꯛꯇ ꯑꯟꯖꯅꯥꯒꯤ ꯃꯅꯥꯛꯇ ꯇꯝꯍꯟꯈꯤꯕꯗꯣ ꯍꯦꯛ ꯂꯥꯎꯕ ꯃꯈꯩ ꯀꯞꯄꯒ ꯂꯩꯔꯝꯕ ꯎꯈꯤ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯃꯅ ꯑꯟꯖꯅꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯕꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗ ꯆꯪꯅꯕ ꯍꯥꯏꯗꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯆꯪꯃꯤꯟꯅꯔꯒ ꯑꯟꯖꯅꯥꯒꯤ ꯔꯨꯝ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯕꯗ ꯎꯔꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨ ꯎꯕꯗꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯄꯣꯛꯈꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯐꯕꯨꯡ ꯃꯊꯛꯇ ꯑꯟꯖꯅꯥꯒꯤ ꯍꯛꯆꯥꯡꯗꯣ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯑꯇꯦꯛꯄ ꯃꯈꯨꯠ ꯂꯣꯏꯅꯅ ꯑꯇꯠꯄ ꯃꯈꯣꯡ ꯃꯥꯒꯤ ꯃꯀꯣꯛꯁꯨ ꯃꯁꯥꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯔꯤ ꯕꯣꯗꯤ ꯄꯥꯔꯠ ꯈꯔꯅ ꯕꯦꯠꯇ ꯈꯔꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯄꯥꯗꯤ ꯂꯩꯔꯝꯂꯤꯕ ꯃꯆꯥꯒꯤ ꯐꯤꯕꯝꯗꯣ ꯌꯦꯡꯕꯗ ꯀꯔꯤꯅꯣꯕ ꯑꯗꯨꯗ ꯃꯉꯣꯟꯗ ꯐꯥꯎꯔꯝꯒꯗꯧꯔꯤꯕꯁꯦ ꯌꯦꯡꯕ ꯉꯝꯗꯕꯗ ꯂꯥꯎꯔꯒ ꯃꯥꯁꯦ ꯆꯦꯟꯊꯣꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯀꯞꯈ꯭ꯔꯦꯕ ꯃꯄꯥꯟꯗ ꯑꯟꯖꯅꯥꯒꯤ ꯏꯃꯨꯡ ꯂꯣꯏꯅ ꯑꯉꯛꯄ ꯐꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯤꯀꯨꯞꯇ ꯄ꯭ꯔꯆꯣꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨ ꯐꯥꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯟꯖꯅꯥꯒꯤ ꯃꯃꯥꯗ ꯍꯥꯏꯔꯛꯈꯤ ꯑꯟꯖꯅꯥꯒꯤ ꯐꯤꯕꯝ ꯑꯁꯨꯝꯅ ꯇꯥꯍꯜꯂꯝꯂꯤꯕ ꯃꯁꯥꯃꯛꯅ ꯄꯨꯂꯤꯁꯇ ꯆꯪꯖꯗꯨꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯦ ꯍꯥꯏꯗꯅ ꯃꯤꯁꯛꯇꯨꯁꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯕ ꯎꯆ꯭ꯋꯜꯅꯦꯕ ꯑꯗꯨꯁꯨ ꯑꯟꯖꯅꯥꯅ ꯃꯥꯒꯤ ꯍꯦꯛ ꯃꯌꯥꯝꯕꯅꯤ ꯍꯥꯏꯗꯅ ꯈꯟꯖꯕ ꯃꯤꯁꯛꯇꯨꯅꯦꯕ ꯍꯥꯏꯕꯗꯤ ꯄ꯭ꯔꯆꯣꯜ ꯑꯃꯗꯤ ꯑꯟꯖꯅꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯤꯁꯛꯇꯨꯃꯛꯅꯦꯕ ꯃꯗꯨꯗ ꯃꯌꯥꯝꯗꯣ ꯑꯉꯛꯄ ꯐꯪꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯟꯖꯅꯥꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯍꯥꯏꯕ ꯂꯩꯈ꯭ꯔꯕ ꯎꯆ꯭ꯋꯜꯒꯤ ꯅꯨꯄꯤꯗꯨ ꯃꯉꯣꯟꯗ ꯀꯩꯅꯣꯝꯃ ꯇꯧꯏ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯃꯑꯣꯡ ꯃꯇꯧ ꯐꯖꯅ ꯇꯧꯔꯛꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤꯕꯅꯤꯀꯣ ꯑꯗꯨꯅ ꯑꯟꯖꯅꯥꯒꯤ ꯏꯃꯨꯡꯅ ꯎꯆ꯭ꯋꯜꯒꯤ ꯅꯨꯄꯤꯗꯨꯕꯨꯁꯨ
ꯐꯥꯅꯕ ꯍꯥꯏꯗꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯎꯆꯣꯜ ꯃꯁꯥꯅ ꯍꯥꯟꯅ ꯄꯨꯂꯤꯁꯇ ꯃꯍꯥꯛ ꯈꯛꯇ ꯃꯗꯨ ꯇꯧꯕꯅꯤ ꯑꯇꯩ ꯀꯅꯥꯝꯇꯒꯤ ꯈꯨꯠ ꯌꯥꯎꯗꯦ ꯍꯥꯏꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯥꯕ ꯌꯥꯔꯝꯗꯦ ꯄꯣꯁꯃꯣꯔꯇꯝꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯄꯗ ꯑꯟꯖꯅꯥꯒꯤ ꯃꯗꯨ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1:30 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯈꯪꯈꯤꯕꯅꯤ ꯅꯦꯄꯥꯂꯤ ꯀꯨꯀ꯭ꯔꯤ ꯍꯥꯏꯗꯅ ꯅꯦꯄꯥꯂꯤꯒꯤ ꯊꯥꯡ ꯑꯃ ꯂꯩꯌꯦ ꯃꯗꯨꯅ ꯍꯥꯠꯄ ꯑꯣꯏꯒꯗꯣꯏꯅꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯕ ꯃꯇꯝꯗꯁꯨ ꯑꯔꯣꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯪꯗꯣꯛꯄ ꯉꯝꯈꯤꯕꯅꯤ ꯎꯆꯣꯜꯅ ꯍꯥꯏꯕꯗ ꯃꯗꯔ ꯅꯨꯃꯤꯠꯇꯨ ꯄ꯭ꯔꯆꯣꯜ ꯑꯣꯐꯤꯁꯇ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤ ꯍꯥꯏ ꯑꯗꯨꯒ ꯌꯨꯝꯗꯅ ꯑꯟꯖꯅꯥ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯃꯗꯤ ꯎꯆꯣꯜ ꯈꯛ ꯂꯩꯍꯧꯏ ꯅꯨꯡꯊꯤꯟꯗ ꯑꯟꯖꯅꯥ ꯏꯁꯤꯡ ꯀꯧꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯅꯛꯅꯕ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯇꯦꯞ ꯃꯅꯥꯛꯇ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯐꯪꯗꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯈꯤꯕꯅꯤ ꯄꯨꯝꯅꯃꯛ ꯎꯆꯣꯜꯅ ꯌꯨꯝꯒꯤ ꯕꯦꯜꯀꯣꯅꯤꯗꯒꯤ ꯎꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯟꯖꯅꯥ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯔꯨꯝꯗꯨꯗ ꯆꯪꯗꯨꯅ ꯐꯣꯟ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯑꯟꯖꯅꯥ ꯃꯥꯒꯤ ꯔꯨꯝ ꯃꯅꯨꯡꯗꯗꯤ ꯂꯣꯛ ꯇꯧꯕꯅꯦꯕ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯕꯛꯇ ꯇꯝꯂꯛꯄꯅꯤ ꯅꯍꯥꯟꯈꯩꯒꯤ ꯊꯤꯡꯖꯤꯜꯂꯝꯃꯒꯁꯨ ꯃꯥꯒꯤ ꯃꯇꯝꯗꯨꯅꯕꯨ ꯁꯤꯕꯒꯤ ꯃꯇꯝꯗꯨꯅꯕꯨ ꯂꯥꯛꯑꯒꯗꯤ ꯀꯟꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯣ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯍꯥꯛ ꯂꯣꯛꯇꯣ ꯇꯧꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯇꯟꯖꯥꯗꯣ ꯂꯧꯔꯒ ꯎꯆꯣꯜꯅ ꯊꯥꯡꯗꯣ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯇꯧꯅꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤꯛꯃꯜꯂꯤ ꯍꯥꯏꯗꯅ ꯑꯆꯧꯕ ꯊꯥꯡ ꯑꯃꯁꯨ ꯂꯧꯔꯨꯔꯒ ꯔꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯐꯣꯟ ꯌꯦꯡꯗꯨꯅ ꯕꯤꯖꯤ ꯑꯣꯏꯔꯝꯕ ꯎꯕꯗꯨꯗ ꯇꯟꯖꯥꯗꯨꯗ ꯍꯥꯏꯕꯗꯤ ꯇꯟꯖꯥꯗꯨ ꯃꯥꯡꯍꯜꯂꯔꯣꯏꯗꯅ ꯈꯟꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯎꯆꯣꯜ ꯑꯗꯨꯒ ꯐꯠ ꯆꯪꯈꯤꯗꯨꯅ ꯃꯗꯨ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯟꯖꯅꯥꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯥꯏꯗꯅ ꯈꯨꯠꯅ ꯉꯥꯛꯊꯣꯛꯀꯦ ꯇꯧꯕꯗ ꯊꯥꯡꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯧꯈꯤꯕ ꯃꯔꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯨꯠꯇꯣ ꯃꯇꯠ ꯇꯠꯂꯒ ꯇꯥꯈꯤꯕꯅꯤ ꯐꯅ ꯀꯟꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯉꯝꯗ꯭ꯔꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯅ ꯑꯣꯏꯅ ꯉꯝꯈ꯭ꯔꯦꯕ ꯑꯗꯨ ꯉꯝꯁꯨ ꯉꯝꯕ ꯇꯥꯕꯅꯤ ꯄꯔ ꯍꯥꯏꯔꯒ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣꯕ ꯏ ꯊꯣꯛꯃꯟꯕ ꯃꯔꯝꯅꯁꯨ ꯃꯍꯥꯛꯇꯣ ꯋꯥꯟꯊꯈꯤꯕꯅꯤ ꯑꯗꯨꯒ ꯎꯆꯣꯜꯅ ꯈꯟꯈꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯋꯥꯈꯜ ꯂꯥꯛꯂꯒꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯄꯥꯎꯁꯦ ꯇꯝꯃꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯃꯥꯒꯤ ꯃꯉꯛꯇꯣ ꯀꯛꯊꯠꯂꯒ ꯍꯥꯠꯇꯣꯛꯂꯝꯈꯤꯕꯅꯤ ꯍꯟꯖꯟ ꯑꯩꯈꯣꯏꯒꯤ 20-25 ꯇꯥꯏꯝꯁ ꯑꯦꯇꯦꯛ ꯇꯧꯔꯝꯈꯤꯕꯅꯤ ꯆꯕꯠ ꯀꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯌꯥꯝ ꯌꯥꯝ ꯁꯥꯊꯤꯈ꯭ꯔꯕ ꯃꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯨꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝꯅ ꯄꯥꯡꯊꯣꯛꯂꯕ ꯐꯥꯎꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯄꯥꯈꯠꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦꯕ ꯂꯣꯏꯔꯒ ꯃꯃꯥ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯩꯅ ꯑꯟꯖꯅꯥꯕꯨ ꯍꯥꯠꯂꯦ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯦꯕ ꯍꯥꯠꯂꯤꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯪꯉꯒꯗ ꯃꯍꯥꯛꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯑꯟꯖꯅꯥꯒꯤ ꯐ꯭ꯔꯦꯡꯛ ꯑꯣꯏꯕ ꯅꯦꯆꯔꯗꯨ ꯃꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯌꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯗꯨꯁꯨ ꯄꯥꯝꯃꯤ ꯃꯔꯝꯗꯤ ꯔꯦꯕꯦꯂꯤꯡ ꯑꯣꯏꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯏ ꯍꯥꯏꯔꯝꯃꯦꯕ ꯀꯥꯁ ꯃꯥꯅꯗꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏ ꯀꯦꯅꯗꯥ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤꯗꯅꯦꯕ ꯃꯥꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯈ꯭ꯔꯤꯕꯁꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯟꯕꯗ ꯃꯥꯒꯤ ꯃꯌꯥꯝꯕꯗꯨ ꯅꯨꯄꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝꯒ ꯀꯥꯏꯅꯍꯟꯗꯧꯔꯦ ꯍꯥꯏꯗꯅ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯈꯟꯖꯜꯂꯒ ꯃꯊꯟꯇ ꯆꯥꯛꯑꯒ ꯑꯣꯏꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯐꯕ ꯂꯣꯌꯔ ꯀꯌꯥ ꯍꯥꯌꯔ ꯇꯧꯈꯤ ꯀꯦꯁ ꯐꯥꯏꯠ ꯇꯧꯅꯕ ꯑꯗꯨꯕꯨ ꯎꯆꯣꯜ ꯃꯁꯥꯅ ꯁꯔꯦꯟꯗꯔ ꯇꯧꯈꯤꯕꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯃꯗꯤ ꯆꯍꯤ 2ꯁꯨ ꯆꯪꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯁꯁꯦ ꯂꯣꯏꯁꯤꯟꯕꯗ ꯑꯟꯖꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯆꯍꯤ 2ꯃꯨꯛ ꯀꯣꯔꯠꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯇꯥꯔꯝꯃꯤ ꯀꯣꯟꯅꯊꯪꯗꯗꯤ ꯎꯆꯣꯜꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯖꯟꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯖꯁꯇꯤꯁ ꯐꯪꯈꯤꯕꯅꯤ ꯃꯌꯥꯝ ꯀꯦꯁꯁꯦ ꯇꯥꯔꯒ ꯀꯔꯤ ꯐꯥꯎꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯝꯒꯤ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯅꯍꯥꯟꯒꯩ ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯤꯜꯂꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯄꯨꯖꯔꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯗꯅꯕꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯃꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯃꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ